Imestibi mi eng tabiri basingbu nomaitam kajalna khurumjari. Hojit nungthilge ba pau pizari. Hauki bachahi isingama chamapan marifuni thoigi April 16 da Imphal West ke Kondom Popida Indian Army ga khuthokna bada laikhidraba RPF PLA ge lami mapangi mafam da ikai khumnaba utpagi thauram ngasi thamoi bangi charau singda leiba athoba singi khubam da tongan tongan ba frup ki miyamna haikat lekat tamduna pangthokre ayu pung 6 tagi numidang waram pung 3 fawba chithakhiba haikat lekat tambagi thauram aduda pamdaba thodok sing thoktanabagi damak Imphal West Police personnel singna ngak senki loinana haikat lekat tamba lakhiba mioi khuding amamamta oina verification tawki haikat lekat tambagi thauram asiga mari lenena charau chingi mathak amadi makhada medical camp amasu pangthoki Maduda Jenims Ras Medicity Imphal West ki CMO amadi Indian Red Cross Society gi team singna saruk yaki Tharom asiga mari lenena lisingama chamapat marifuni thoigi kondomopi gi khuthokna bada lekhidraba khundrakpam Rajendro gi machanupi khundrakpam medana paumi singda Fongdokhibada thawaina pontha pikhraba athobu singi damak haikal lekat tamba lakliba miyambu haininga letena thagatli loinena pamdaba thodok thoktanaba ngak sembiriba police personnel medical gi team amadi Red Cross Society busu ikai khumnaba utli fongdokhi Irang maraksida mayam praja puna maglapi duna athoba mayam gi khubamda akoi kattaba yade tawdaba yade na mayam lapi bagi damakta akoi petitioner side tagi konjari Imphal West ki Red Cross na seisa laiba mi pung khuding ma pu ising yen bidana makhada medical team mayam lai bidana club da mi na mangna ai tawdaba yade ai kattaba yade athoba singi khubamda akoi lekat lekatam daba yade na yung budingi zat bijat khaidana silinga puna mangna amata oina ngasi pangthok ni na base akoi yamna petitioner side tagi yamna thagat ba phongdok sari adi pung taruk tagi katpa ho basina hore nundangi pung mari bo katkada bane mayam ata thum leitana lakpio ki khang leitana hai ko na ya ba pi da banina hom na su dana koi bo guide tawiraga tanghan bidana kathan bidiba sarkar mai kai da su petitioner side akoi imung manung na thagat sari Hairiba mafam asida haikal lekat tamba asi lengakna athingba thamkhrabasu chahe khudingi lekhidraba PLA gi lami mapangi imung manungna petitioner oiduna Manipur High Court ta thakiba application aduda Manipur High Court na lengaki athingba adubu set aside tawduna chahe khudingi imung manung amasung miyamna haikal lekat tambagi ayaba piduna lakpagum handak chahe gi oinasu lekhidraba imung manungi miyoi nipana Manipur High Court ta thakiba application adubu High Court ki Justice Ahanthem Bimol gi bench na haukiba April 16 da pangthokadawriba charau singda athoba singi ningsing numit asi imung manung amadi miyamna haikal lekat tambagi ayaba pibaga loinana state government da miyam amadi imung manung singna mafam asida ayu pung 6 tagi nungthil gi pung 3 fawba haikal lekat tawba yahangadabani haina order takhibani panba yai hariba ningsing numit asigi wahodok oiriba lising amaga chamapan marifuni thoigi April 16 da Kondongpopi da security force singa khuthokna bada lekhidraba PLA Gilami sing adudi tera sapam lailaktagi Moirangthem Prem Kumar Kwakaithel Moirangpurel dagi Khundrakpam Sawbai Elias Rajendra Namoirapam Lekai dagi Thaudam Kunja Bihari Namoirapam Lekai dagi Thaudam Loken Naurem Lekai dagi Naurem Rajen Hairok Partu Litan Makhong dagi Maibam Pakai Elias Sauthoi Haibong Popi Maya Lekai dagi Sorok Haibam Kamesor amasung More Hainong Makhong dagi RK Khoirumbai Elias Gyani amadi Dilipni Lok Sabha ga mari lenena Moirangda leiba Pharianba mandapta hanagi MLA P Sarachandra Congress Party gi election campaign ama siling matamda sakangdaba singna nomai kapsilamduna miyamda aki akhang thoganbagi thawong asi yaningde haina MPCC gi working president KS Devabratana phongdokre BT Rota leiba Congress Bhavan da pangthokiba paugi mifam amada wafam asi phongdok aduna Devabratana hai ngarang nunthel pung 3:30 rom tarakpa matamda hana MLA so oiramba P Sarachandra na handak lakliba Lok Sabha mikhal asiga mari lenena Congress ki mirep angom cha bimol akoizam gi election campaign ama Moirangda leiba Pharianba mandapta miyoi chamni chamnga tinba miyamgi mifam ama pangthoklingai matamda sakangdaba singna nomai kapsinduna aki akhang thoganbagi thawong asi yaningde kanana kari maramgi kapsilamlibano amadi sakangdaba singna meeting asi tawdanaba hairambaga loinana lambida meeting yawba lakpa party asi gi thomi singbu thatuna thamliba asi lamdam asida law and order leitre haiba takpani thokliba thawong asi Congress party na condemn tawi thodok asi gi tekchak lengakna pugadabani makhatana asigumba thodok
थोकनबसु यारोय अमदि लेंगाकी रेस्पॉन्स याउदबा वाखलोना असिगुम्बा थवंग कया असि थोकलिबनी अमदि हंदक मणिपुरदा यूनियन मिनिस्टर लाकनी हारिबा असिगी मांगोइनना असिगुम्बा थौदो कया थोलक्लिबा असि चुंगदबा ngamde मसि नेशनल लेवल दा फावबा पुथोक्तुना खना नैनरगनी हाइखि सिगुम्बा लोकसभा इलेक्शन की एडल फ्रेंचाइज वोट थादबगिदमक्ता अफफत खननब तौबा मीटिंग दा की अकम थोनबा अदुगा मीटिंग थुगाइनबगिदमक्ता नोंमै का फोतना प्रजागी मरक्ता किहनब पुनमक्से मसी कांग्रेस पार्टी ना कंडेम तौबा अमसुंग मसीगी दायित्व पुनमक सरकार ना पुगदबनी हाइबगिदमक्ता प्रेस कॉन्फ्रेंस तौबनी अकनब मोंगदा हकना सरकार ना कोइना थमे मखाताना सिगुम्बा तौदो वाथोगसिंग से कांग्रेस पार्टी खत नतना अतोप पार्टी दसु थोक्तनबा सरकार ना दायित्व लौगदबरे था से तरामापन पांथोकदौरीबा 19 लोकसभा मिखल कांग्रेस की मिरेब ओरीबा अकोई जंबिमोल याउना एमपीसीसी की मेंबर सिंगल लोइनना ngarang moirang amadi kwakta gi miyam ga interaction program ama pangthoknaba hotnaringe charakta sakhangdaba singna nomai round kaya kapsilaktuna miyam buki han khanganba thokiba thodok adugi matangda ngasi AICC gi in charge Girish Wadankar amasung MPCC gi president K Mega Sandraga loinana lamfelda leiba chief electoral officer Manipur gi office ta CEO ga unaduna wari sanakre thodok adugi matangda CEO na kupna yengsilagani haina su thajaba pirakle haina AICC gi in charge Girish Wadankar na phongdorakli ngasi CEO ga unaba loiraba matung paumi singa unabada wafam ase phongdok laduna Girish na hai ngarang kwakta da thokiba thodok adu voter singmu ki hanbani mikhal ase free and fair oinaba party gi maikaidagi kanna hotnabani thokliba thodok adu thokaningde mikhal ase aki akhang yaudana miyamna pamba media bot thadaba pami congress ta bot pibagi wakhalon natana voter singna constitutional right ke matung inna mana pamjaba mirep adu da bot piba aduni mikhal asida ohaningli base thodok aduna bot thadaba tholakpada kiba phaunarakpa yai maram aduna election ga mari leinaba authorities singna hanadagi mikhal asigi matangda mieng changliba adugi mathakta akanba mieng changhaningi haina phongdokladuna thodok adugi matangda CEO na lakpa yaba thabok sing lakhot lagani haina su thajaba pirakle haiki that people have already decided to give a clear mandate to both the India Alliance candidate in the inner Manipur and outer Manipur. And there are certain elements which want these voters to keep away. We want to help the Election Commission of India. We want to help the CEO in their motive, in their objective, in their goal to have free and fair elections and to encourage maximum voters to come out and vote on both the days, because the elections are being conducted in 2 phases in Manipur. So we have been requesting them, we have been demanding them that the fear that certain elements are trying to create in Manipur. CEO unabagi khongsat aduga mari lenena MPCC gi president K Mega Sandrana phongdorakpada Congress ki mirep ka miyam ga sakhang maikhang na bagi thorom adu thugaiba aki akhang nanghanba nomai kapana chingba thabak torakpa si nungaite thodok adu makhata na tholakpa tarabadi free and fair oina mikhal asi pangthokpa ngamloi thodok asi makhata na thoktanaba haiduna CEO da complaint tawba lakpani haiki था से तरामापन पांथोकदौरीबा इनर पार्लियामेंटरी कंस्टिट्युएंसी की अहानबा तांककी मिखल नुमित पब्लिक हॉलिडे लाउथोखरे ngarang lamfelda leiba Imphal West ki GC campus pangthokkiba pawi mifam amada district election officer TS Kiran Kumar na hai ahanba tangkaki mikhal gi bot thadabagi matam ayuki pung 7 tagi hauraga nungthilgi pung 3 fawba oigani amadi mikhal asi asoi angam yaudana pangthoknaba sem saba amadi security gi section thawrang lakhotpa ayamba saruk loire haiki Lok Sabha election asida Inner Manipur gi oina Imphal West district ki assembly constituency 13 Imphal East district ki 10 Bisnupur district ta taruk amadi Thawal district ki ahum yauna punna constituency kontra ni thoida bot thadagani apunbagi oina polling station listing amaga chahum 18 legani amadi IDPS singi oina akhanama polling station kumapan legani hari mahakna hai hauji khudong thiba nangba yaba polling station khara leiri hariba polling station sing asida
लेंगाकना माइक्रो ऑब्जर्वर थमदुना येंगसिनहनगनी इलेक्शन असि नियम चुमना पांथोकनबा थौरांगी मनुंग चन्ना पोलिंग स्टेशन खुदिंगमक्ता कैमरा लोइना थेतुना कुपना येंगसिनगनी मिखल असिगी मिरेपसिंग अमदि पॉलिटिकल पार्टी सिंगना सेल सिजिनबगी चांग येंगसिनबा इंस्पेक्शन अहुमलक पांथोकदबनी अमदि ngasi फावबदा अनिरक पांथोकरे हारि वाधौरिबा इंस्पेक्शन अमा अदुना लाक्लिबा तांग 13 पांथोकनी हारि डीईओ किरण कुमारना मखा तारदुना इलेक्टोरल रोल दा यावरबा वोटर मसिंग ना लाख 7,438,553 ni amadi service electoral listing 8,994 ni loina mikhal asida district election officer amadi Imphal West district ki SP gi maikaidagi tangai fadana pakhakadaba thaudang amadi ECI na piriba guidelines singi matangda miyam da kupna paudamki for media and model code of conduct opinion poll exit poll under section 126 of RP Act they are not allowed. Use of microphone, loudspeakers, not microphone, sorry, use of loudspeakers from 4 p.m. of 17 April 2024. With ending of the poll, we are going to issue order on this. Vehicle permits issued by the respective GOs. Manipur thokliba maitai amadi kuki kanglup anigi irangda lanjena ratuna mangol ngambe college ningthokongda chongja form lauriba image singda ningthokongdagi laiwe khrabi konthojam ongbi ibetongi mingda mahaki machanupi ani thokjam ongbi ibemhal amadi lasram ongbi romila nangasi chaklen pijakre chaklen pijaba duda ningthokong protection committee gi thomi kangawam tombana phongdokhibada ibemhal amadi romila asi su khulngakpa singda mateng kayara pangkhrabi miyoi singni makoi na ngasi su chaklen katlaba asi haninga leitena thagatli manipur gi miyamna su imungi thodo tholakpada relief camp singda laklaga mateng oina kapiba asi makha tana chathabiu masina image singda achoba mateng ama panglibani haiki Indian Red Cross Society Manipur State Branch ki technical lead Karisma Sharma na mahaki maikaidagi chahi khudingi sathaduna lakpa oina chahi asigi su anoba chahi bihu kumhai amadi mahaki amakhakta ngairaba mopa Anil Sharma na chahi kuntra surakpa mopo kumalga mari leinana nambol FC gi manung chanba isokta leiba Sembi Leimi Girls Children Home da ngasi temang potlam kaya khusinakre Karisma Sharma na home asida laktuna home aduda leiriba angang singi oiba mind blowing game kaya sanahanduna makok mathang taraba singda manapi duna puning thawaki loinana angang singda cake chocolate juice achapot makhal sing lairik boy kolom pencil sketch pen eraser lairik tambada changba potlam sing flying disc skipping ludo chess volleyball sanabagi potlam sing amadi sanitary pads sing su yentoki Karisma Sharma na Imphal East district ki relief camp sing da su chatuna angang singda boy kolom pencil sketch pen eraser amadi acha athak sing amadi nupi singda sanitary pads sing su yentoki amaromda Assam ki Guwahati da leiba senior citizens all age home da amadi differently able person sing da su Karisma Sharma gi imung gimioi singna chini chamana candle incense stick amadi acha athak yauna chanaba potlam sing su yentoki matang asida nunthilgi pau sanok chabalo shinjari mi eng tabiri basingbu amukana khurumjari